Kuki militantsing taugnaribsu agreement chap chaba roadmap ama yauduna lokotpa thaurang oibana fumduna leiramba maigi ching pokhairakpani UNC Manipuri nauna district mapan khaidokiba amadi Kuki group singa suspension of operation Soo agreement sign taunakhibaga mari leinana Manipur Pradesh Congress Committee MPCC gi wangangloi Dr. KS Loken amasung Dr. KS Sarat Kumar na ani na phongdokiba wafambu United Naga Council UNC na kana yaningdaba phongdoragli loinana Kuki militant singa taunaribasu agreement chap chaba roadmap ama yauduna lokotpa thaurang oibana Phumduna leiramba maigi ching pokhairakpani haina UNC na phongdoragli UNC na thadorakpa cherol amada political party manungi hunnabada loop asina yausinbagi wafam leite yauningai su oide adubu Congress lengak matamda nauna district tare semkiba adu naga miyamgi oinadi ngasi fauba yamna achauba ningamdaba amadi Congress lengaki thawung adubu yaningdaba leiri Kumja 2016 ki December nipan na matamadugi Congress lengak na hana leijariba district kharadagi setoklaga anauba district tare semkiba adu parent district sing adugi mari leinaba stakeholders singi ayaba yaudana amadi khangalamba tawduna semkibani hairi matamadugi Congress lengak na chathakiba thawung adu Kumja 2011 da naga miyam amadi Manipur lengak anigi marakta yanakiba wafam sing memorandum mari bu ikai khumnadabani yanakiba wafam sing di anauba district semba tarabadi naga furuf ki loop sing amadi stakeholder khudingmak ka hana khana nainaraga tawbai haiba sini adubu matamadugi Congress lengak na yanakiba wafam sing thawoidana amadi ikai khumnadana ngammi haibagum namduna anauba district tare semkibani Congress lengak ki thawung adubu pendabadagi matamaduda UNC na national highway da numit 138 ni economic blockade ki khongjang changsin ki akanba khongjang changsilabasu Naga miyangi kholau kaya bu matamadugi Congress lengak na tasin nakhide haina su phongdoragli adubu Manipur da BJP na luchingba anauba lengak lakpadagi Kumja 2017 da Union Home Ministry gi maikaidagi UNC da barton tawraktuna Government of India Government of Manipur amasung UNC ahungi marakta nauna district tare semkiba dugi matangda nakal ahungi marakta wari sanaba horakibani nakal ahungi marakta ikon konba oina Kumja 2025 ki January Kuntra da sanakibaga loinana mathangi wari sanabada state government ki maikaidagi chap chaba wafam ama thamnabasu yanakibani mathang round gi wari Kumja 2025 ki April tha da pangthoknabasu thawrang tawkibani hairi Cherol asina su agreement gi matang da paladuna matamadugi Congress lenga ki thawrang makha da Kumja 2008 te chap chaba warosina mapurakna bagi thawrang amata yaudana lenga ka Kuki militant singa su agreement adu sign tawna kibani chap chaba roadmap ama yaudana lokhatpa thawrang oibana fumduna leiramba maigi ching pokhairakpani madu hauji lamdam asigi miyamna uriba asimangni amaramda ngasi fawa paukum phangba ngamdana leiriba wafamdi su kem sing karigidama Imphal Valley gi akoiba amadi Naga area gi chingkhong chingya da thamlibano haiba asini thawong asimangna state capital amadi Yellow singi security na chawna singna rakhibani haiba wafam su thamlakli Nakal amaramda MPCC gi wangangloi anina phongdokhiba wafam adumak lamdam asigi Yellow singi apambagi mayoktani lamdam asigi Yellow sing na ngasi makuki militant singa tawnariba su agreement tokadabani Haina lauribani adubu Congress na political party ani gi marakta hunabada khulai oina season aduna wafam singa sigi matangda puthokduna aranbabu achumba sanaba honarakpa laibak thibani haina su UNC gi maikai degi phongdoragli Modi lenga ki tokhai ta hanaba mi engna Manipur gi tamthiraba irang asi thorakpani Rahul Gandhi Manipur gi Kamjong district ta ngarang naga amasung Kuki khulsingi yum kaya mai thana ki bathokdok thokraba matung Congress luchingba Rahul Gandhi na Modi lenga ki tokhai ta hanaba mi engna Manipur da hingsa gi thawong singa si thorakpani haina center lenga pumaral sikre Manipur da nauna naga amasung Kuki furufani gi marakta irang thoraktuna amana amabu maral sinabagi thabak chatharakpaga loinana amana amagi mathakta hingsa gi thawong sing chathanarakli report ki matung ina ngarang Manipur gi Kamjong district ki Indo Memar ngamkhai paring da leiba naga amasung Kuki khulsingi yum sing mai thabagi thabak chatharaki border area da leiba tangkhul naga khulani da afaba makhal gi khulai paiba Kuki sing changsilaktuna yum kaya mai thaki madugi matung district asimakta da leiba Faimol Kuki khulgi yum khara su sak khangdaba nagani tingnaba singna mai tharam khibani fungyar kendra gi MLA leisho kaisingna tangkhul naga community gi khul oiriba Kongkan Tana khulgi yum taragani thoi Kuki khulai paiba singna tumna mai thadoklam ki haina phongdokhibani Kamjong district ki thawdo adu thokraba matung Lok Sabha gi opposition leader Rahul Gandhi na Manipur da chahi ahum hena mai chaktuna laklaba matung inong nong ngarang amuk yum kun hena ud on kre Kumja 2023 gi May ahum dagi Manipur gi irang asi thorakpadagi state lenga anirak leikre amadi president rules su leikre adubu irang asi di hena sa thirakli Manipur da thorakhiba irang asi da miyoi cha kaya gi punsi loikre miyoi lising kaya na mayuma kai leitaba ohenduna punsi phawa ngasi fabo relief camp sing da sanglaba chahi asi awaba kaya mayokna duna lakli Manipur asuki matik waba gi pankhai leitena leiri haina Rahul Gandhi na social media da thadorakpa post amada phongdorakli Manipur da thokliba hingsa asi Narendra Modi na luchingba lenga asina Manipur gi miyambu dharma gi jat gi lon gi region gi amadi identity da khaidok khaijin gi policy chathabadagi thorakhiba ngaktani haina su Rahul Gandhi na center lengak pumaral siraduna oirakliba phibam asida karisu khangsinadana wahi amata haidana leiriba Prime Minister Narendra Modi gi thawong asina
Manipur khakta natana laibak sinba thungna mangondadi asa amata thamningai leitre haina su phongdorakli. Kamjong district ta KNB na cross border attack chathaki haina maral siraduna fungyar MLA na IRB thambi na bahaijakre. Kamjong district ke Myanmar ga tainana leiriba tangkhul naga singna khundariba Kongkan Thana amasung Sangkalo khulsingda mafam asigi lambi thongna taichadaba mi kungna tadaba amadi security ningthina leitabagi khudongchaba lawduna Myanmar da base tawba Kuki militant group KNB gi khulai Paiba Yadre singna ngarang khulsing asida Indo Myanmar border land silakduna attack tawraba matung yum kaya mai thaduna amang ata kaya thuan kre haiba fungyar isigi MLA laisio kaisingna maral sirakli khulsing asida pamdaba thodok sing thokraba matung MLA na paumi singa unaba amada mahangna hai Kamjong district ki Myanmar ga taina badal lairiba naga khulsing asiga Myanmar ronga hek thangna badal lairiba Fam sing asi KNB amasung People's Defense Force DPF singi cadre singna active oina operate tawriba mafam singni haidaduna militant group sing asi cadre singna Indo Myanmar border land silaktuna Kamjong district ta khundariba naga khulsing da toina onnaiba khulkaya mai thabagi thodok sing asi mafam aduda security matik chana leitaba maramna militant group sing asina tawningbada tawduna lakli haki Mangna makha tarduna hai ngarang khul asida KNB na chathakiba attack aduda kaithel macha ama yauna chawrangna yum taragani thoiro mai thaki district asigi Faimol Kuki khulgi matang palladuna MLA na hai Faimol Kuki khul asida leiramba Kuki sing sayol ahum marigi mamangdagi khul asi thadokuna chatkibadagi khul asi mi tadana leirakhiba khulni khul asigi khuyum khara khulai paiba singna mai thakibani hai ki mangna makha tana hai Indian security force singna border area singda control tawnabagi dama situation sing yingsinba hokre amadi chei asigi me nipan da district asigi namdi wangli amasung je choro khulda Kuki militant singna mai tharam laba matung khul sing asida naga khunja sing hanjinuna leirabasu yamna kina leiribasi kongnabagi dama state government na mafam asida ahenba security sing deploy tawbina basu appeal tawragli Mangna makha tana hai mafam sing asigi khunja sing ngaknaba thamliba sam rifle sing da thajaba khara watpa maramna state government na natural oiba force sing mathau tai maduna maru oina Indian Reserve Battalion IRV gumba state force sing thambiduna asigumba attack sing tungda thoktana bahona biu haiki panba yabadi Kongkan Thana hairiba khulangkhul naga singna khundariba khulase hauji asam rifles na mafam asidagi sumnaita gi kilometer ahomrom lapnaraga leiri kari karam tawna security force sing manaknangna leiriba mafam sing asida asigumba attack sing chathagi bidno haiba khangnarakli thong manak namdilongda mathau tawnaba akhanaba security force sing thamnaba order thokre Imphal West district ki SP na thokpo order amagi matungina MPS officer home inspector ama Central Armed Police Force CAPF amadi jila asigi police personnel kaya kangpopi thong manaki namdilongda khanana mathau tawnaba order thokre Imphal West district ki SP na thokpo order amagi matungina mafamadu da duty Tawgadoriba MPS officer Humadudi Rojit Irom additional SP LO Imphal West ke Dinesh Kumar Deputy SP CDO Imphal West Rescue Simre SDPO Lamphel Inspector M Jiten Singh OC Sengmai Police Station amadi Sengmai Police Station gi SI amadi ASI yauna Sengmai Police Station gi personal tara CDO Imphal West ki team ani Rapid Action Force RAF 194 Battalion gi Company 1 CRPF 152 Battalion gi Platoon 2 yauri loina na hariba team asigi officer in charge na Imphal West District ki SP KSI Sibakanta Singh IPS na oigani hari Central government na pukchel singna thabak tawdabana mitei kuki gi irang asinga si fawba loisinba ngamdabani akomluf kangleipaki kunga taruk suba mapok kunmon thoram laibaki oiba tangdu leita draba fibam asina maram oiraga lubasigi president Sanjit Sorai samna luchingna tongan ba children home sing da chatuna chana thangna polam sing amadi mahi masing amari leina polam sing mateng panglaba matung luf ke office ta achamba thoram amaga loina na pangthokre haidi lup asina thorak pa cherul amana hari bana numit asina lakpada kangleipak ta khunda minari ba yellow furup singda yaifa paujel pizza bagal loina yellow mi sing khongfam che na lemina duna ifuruf ta singna rakpa khudingmak maithiba pirang naba matam pumbada sem saduna leigedabani Central government na ngasi fawba pukchel singna thabak tawraktaba nakal namada tongsinduna leikhiba na ngasi fawba maitei kuki ani gi irang asi loisinduna leiribani Manipur government na su lauthokhraba chingi lalhauba sing India lengang na yokhatuna thamli Central force kaya deploy tawraba su kuki gi property ngak semba lakpo oina tawri masida natana kuki terrorist singna maitei da natraga naga furufta landarakpa matamda khangsin usinnadana leiba maitei khul ngakpa singda onsinduna phaba punbagi thawong kaya chatharakpa thoktaba natte Central Forcing asina lamasida karamba wakalon amada India lengakna thazalaklibano haiba nongmagi mayek senglakli ngasi fawba India gi Prime Minister na khangsin usinadana marol thoktaba amagum laithoklibasing sing asi prajana thagatpa aikhoi gi meyut singna masa gi wakalon da mang thakiba tungi khunai khandaba oikibana center na lumna lawdabagi maram oiri
ꯃꯔꯝꯗ ꯃꯐꯨꯔꯨꯞꯇꯒꯤ ꯐꯝꯅ ꯍꯦꯟꯅ ꯃꯔꯨꯑꯣꯏ ꯈꯟꯈꯤꯕꯅ ꯉꯁꯤ ꯐꯥꯎꯕ ꯀꯨꯀꯤ MLA ꯇꯔꯥꯅ ꯂꯥꯛꯆ ꯈꯨꯗꯨꯝ ꯆꯜꯂꯤꯕꯅꯤ꯫ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯕ ꯇꯨꯡꯒꯤ ꯃꯤꯠꯌꯦꯡ ꯂꯥꯞꯅ ꯎꯕ ꯉꯝꯗꯕ ꯃꯤꯌꯥꯝꯕꯨ ꯁꯦꯜꯅ ꯂꯩꯕ ꯌꯥꯒꯅꯤ ꯈꯜꯂꯤꯕ ꯃꯈꯣꯏ ꯂꯩꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏ ꯀꯩꯗꯧꯅꯨꯡꯗ ꯊꯧꯅꯥ ꯐꯨꯗꯣꯛꯄ ꯉꯝꯂꯣꯏ꯫ ꯌꯨꯝ ꯀꯌꯥ ꯃꯩ ꯆꯥꯈ꯭ꯔꯦ, ꯊꯋꯥꯏ ꯊꯥꯈ꯭ꯔꯦ, ꯀꯌꯥ ꯑꯃꯅ ꯊꯤꯕ ꯐꯪꯗ꯭ꯔꯤ, ꯀꯌꯥ ꯑꯃꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯔꯤ꯫ ꯃꯁꯤ ꯄꯨꯝꯕ ꯈꯪꯁꯤꯟ ꯎꯁꯤꯟꯅꯗꯅ ꯌꯦꯡꯕ ꯌꯣꯡꯗ ꯇꯜ ꯌꯦꯟꯕꯒꯤ ꯃꯑꯣꯡꯗ ꯂꯩꯉꯥꯛ ꯁꯥꯁꯟ ꯆꯂꯥꯏꯔꯤ꯫ MLA ꯃꯁꯤꯡ ꯌꯥꯝꯂꯕꯁꯨ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯕ ꯑꯁꯤꯅ ꯀꯔꯤꯕꯨ ꯇꯧꯕ ꯉꯝꯂꯤꯕꯒꯦ? ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯥꯂꯣꯡ ꯀꯌꯥ ꯆꯠꯊꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯇꯤ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯗꯕꯁꯨ ꯅꯠꯇꯦ꯫ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤ ꯄꯥꯝꯕꯩ ꯍꯥꯏꯔꯕꯗꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯕꯨ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯄ, ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯕꯨ ꯇꯥꯟꯊꯣꯛꯈꯤꯕ, ꯀꯨꯀꯤ MLA ꯇꯔꯥ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯕ, ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯂꯧꯊꯣꯛꯂꯒ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡ ꯊꯝꯖꯤꯟꯗꯨꯅ ꯄꯥꯛꯇꯛꯅꯅ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ, ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯃꯊꯛꯇ ꯃꯤꯂꯤꯇꯔꯤ ꯇ꯭ꯔꯦꯛ ꯗꯥꯎꯟ ꯇꯧꯕ, ꯃꯤꯇꯣꯞꯁꯤꯡ ꯊꯤꯗꯣꯛꯄ, ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯐꯥꯗꯨꯅ ꯃꯔꯥꯜꯒꯤ ꯃꯇꯨꯡꯏꯟꯅ ꯆꯩꯔꯥꯛ ꯐꯪꯍꯟꯕ, ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕꯁꯤꯡ ꯃꯥꯒꯤ ꯃꯔꯝꯗ ꯈꯨꯟꯗꯥ ꯂꯩꯇꯥꯍꯟꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ BJPꯅ ꯂꯨꯆꯤꯡꯕ ꯁꯦꯟꯇꯔ ꯂꯩꯉꯥꯛ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯏꯗꯨꯀꯦꯁꯟ ꯁꯦꯛꯇꯔ ꯂꯩꯈꯥ ꯇꯥꯍꯜꯂꯦ꯫ ꯄꯤ. ꯁꯔꯠꯆꯟꯗ꯭ꯔ BJPꯅ ꯂꯨꯆꯤꯡꯕ ꯁꯦꯟꯇꯔ ꯂꯩꯉꯥꯛ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯏꯗꯨꯀꯦꯁꯟ ꯁꯦꯛꯇꯔ ꯂꯩꯈꯥ ꯇꯥꯍꯜꯂꯦ ꯍꯥꯏꯕꯁꯤ ꯅꯤꯠ UG ꯑꯦꯛꯖꯥꯃꯤꯅꯦꯁꯟꯒꯤ ꯄꯦꯄꯔ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯤꯛ ꯑꯣꯏꯔꯤꯕ ꯑꯁꯤꯅ ꯃꯌꯦꯛ ꯂꯥꯔꯕ ꯈꯨꯗꯝꯅꯤ ꯍꯥꯏꯅ PCCꯒꯤ ꯃꯦꯝꯕꯔ ꯄꯤ. ꯁꯔꯠꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯅꯤꯠ UG ꯄꯦꯄꯔ ꯂꯤꯛ ꯑꯣꯏꯕꯒ ꯃꯔꯤ ꯂꯩꯅꯅ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯂꯨꯆꯤꯡꯕ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯂꯨꯆꯤꯡꯗꯨꯅ ꯆꯪꯁꯤꯜꯂꯤꯕ ꯁꯥꯈ꯭ꯔꯣꯟꯒꯤ ꯒꯨꯟꯁ ꯀꯦꯝꯄꯦꯟꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯕꯕꯨꯄꯔꯥꯗ ꯂꯩꯕ ꯈꯨꯟꯗ꯭ꯔꯥꯛꯄꯝ ACꯒꯤ MLA ꯊꯣꯛꯆꯣꯝ ꯂꯣꯀꯦꯁꯣꯔꯒꯤ ꯑꯣꯐꯤꯁ ꯀ꯭ꯋꯥꯇꯔꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯄꯤ. ꯁꯔꯠꯆꯟꯗ꯭ꯔꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯃꯍꯩꯔꯣꯏ ꯍꯥꯏꯕꯁꯤ ꯈꯨꯟꯅꯥꯏ ꯑꯃꯒꯤ ꯌꯥꯡꯂꯦꯟ ꯁꯔꯨꯅꯤ꯫ ꯅꯤꯠ UG ꯑꯦꯛꯖꯥꯝ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯗꯣꯛꯇꯔ ꯇꯝꯅꯤꯡꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯆꯥꯡꯌꯦꯡ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯦꯛꯖꯥꯝ ꯑꯁꯤꯒꯤ ꯄꯦꯄꯔ ꯍꯟꯖꯤन ꯍꯟꯖꯤन ꯂꯤꯛ ꯑꯣꯏꯔꯛꯈꯤꯕ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯦꯗꯤꯀꯦꯜ ꯑꯦꯁꯄꯤꯔꯦꯟꯠꯁꯤꯡꯒꯤ ꯀꯦꯔꯤꯌꯔꯗ ꯆꯥꯎꯅ ꯅꯤꯡꯕ ꯀꯥꯏꯍꯟꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯔꯤ꯫ ꯅꯤꯠ UG ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯁꯤ ꯏꯪ 2024ꯗꯁꯨ ꯂꯤꯛ ꯑꯣꯏꯗꯨꯅ ꯂꯩꯕꯥꯛ ꯋꯥꯊꯣꯛ ꯑꯣꯏꯈꯤ, ꯑꯗꯨꯒ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯃꯦ ꯊꯥꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯗꯨꯗꯁꯨ ꯄꯦꯄꯔ ꯂꯤꯛ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯋꯥꯊꯣꯛ ꯑꯣꯏꯔꯤꯕꯅꯤ꯫ ꯅꯤꯠ UG ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯁꯤ ꯍꯟꯗꯛ ꯄꯦꯄꯔ ꯂꯤꯛ ꯑꯣꯏꯔꯤꯕ ꯑꯁꯤꯅ ꯑꯍꯥꯟꯕ ꯅꯠꯇꯦ, ꯑꯔꯣꯏꯕꯁꯨ ꯑꯣꯏꯔꯣꯏ꯫ ꯃꯍꯩꯔꯣꯏ ꯑꯃꯁꯨꯡ ꯂꯨꯞ ꯀꯌꯥꯅ ꯍꯧꯖꯤꯛꯁꯨ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯀꯌꯥꯗ ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯙꯔꯃꯦꯟꯗ꯭ꯔ ꯄ꯭ꯔꯙꯥꯟ ꯃꯣꯔꯦꯜ ꯒ꯭ꯔꯥꯎꯟꯗ ꯐꯝ ꯊꯥꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯗꯤꯃꯥꯟꯗ ꯇꯧꯔꯤ꯫ ꯅꯍꯥ ꯀꯌꯥ ꯑꯃꯅ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯖꯟꯇꯔ ꯃꯟꯇꯔꯗ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯟꯈ꯭ꯔꯦ, ꯑꯗꯨꯕꯨ ꯃꯁꯥꯅ ꯃꯁꯥꯕꯨ ꯗꯕꯜ ꯏꯟꯖꯤꯟ ꯂꯩꯉꯥꯛꯅꯤ ꯍꯥꯏꯖꯔꯤꯕ BJP ꯂꯩꯉꯥꯛ ꯑꯁꯤꯅ ꯇꯥꯁꯤꯟ ꯎꯁꯤꯟꯅꯗꯅ ꯂꯩꯔꯤ꯫ BJPꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯍꯩꯔꯣꯏ ꯂꯥꯈ ꯀꯌꯥ ꯃꯥꯡꯍꯟꯒꯗꯧꯔꯦ ꯍꯥꯏꯅ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯆꯥꯛꯅ ꯂꯥꯎꯔꯤꯕ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯁꯧꯒꯠꯄꯤꯌꯨ꯫ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯅ ꯅꯤꯠ UG ꯑꯦꯛꯖꯥꯝ ꯈꯛꯇ ꯅꯠꯇꯅ ꯑꯇꯩ ꯑꯦꯛꯖꯥꯝ ꯀꯌꯥ ꯊꯥꯒꯗꯧꯔꯤꯕ ꯅꯍꯥꯁꯤꯡꯗ ꯆꯥꯎꯅ ꯅꯤꯡꯍꯟꯅꯕ ꯄꯣꯛꯍꯜꯂꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯀꯣꯔꯠꯀꯤ ꯑꯣꯔꯗꯔ SC ꯁꯧꯒꯠꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠꯅ ꯄꯟꯆꯥꯌꯠ ꯃꯤꯈꯜ ꯑꯣꯛꯇꯣꯕꯔ 13 ꯐꯥꯎꯕꯗ ꯄꯥꯡꯊꯣꯛꯅꯕ ꯄꯤꯈꯤꯕ ꯑꯣꯔꯗꯔ ꯑꯗꯨ ꯉꯁꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯁꯧꯒꯠꯄꯒ ꯂꯣꯏꯅꯅ ꯍꯥꯏ ꯀꯣꯔꯠꯀꯤ ꯑꯣꯔꯗꯔꯒꯤ ꯃꯥꯌꯣꯛꯇ ꯊꯥꯡꯒꯠꯂꯛꯈꯤꯕ ꯑꯥꯄꯤꯜ ꯔꯤꯖꯦꯛ ꯇꯧꯈ꯭ꯔꯦ꯫ ꯉꯁꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯖꯁꯇꯤꯁ N. ꯀꯣꯇꯦꯁꯣꯔ ꯑꯃꯁꯨꯡ N.B. ꯑꯟꯖꯥꯔꯤꯌꯥꯒꯤ ꯕꯦꯟꯆꯅ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠꯀꯤ ꯑꯣꯔꯗꯔ ꯁꯤꯡꯅꯗꯨꯅ ꯐꯩꯔꯣꯏꯖꯝ ꯍꯦꯔꯥꯃꯅꯤ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯈꯔꯅ ꯊꯥꯔꯛꯈꯤꯕ ꯑꯥꯄꯤꯜ ꯑꯗꯨ ꯃꯦꯔꯤꯠ ꯂꯩꯇꯦ ꯑꯃꯗꯤ ꯍꯥꯏ ꯀꯣꯔꯠꯅ ꯃꯦ 18ꯗ ꯄꯤꯈꯤꯕ ꯑꯣꯔꯗꯔ ꯑꯗꯨꯗ ꯈꯨꯠ ꯊꯤꯡꯖꯤꯟꯅꯤꯡꯗꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯥꯄꯤꯜ ꯑꯗꯨ ꯈꯟꯅꯔꯛꯄꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗ ꯂꯦꯞꯈꯤꯕ ꯁꯣꯂꯤꯁꯤꯇꯔ ꯖꯦꯅꯔꯦꯜ ꯇꯨꯁꯥꯔ ꯃꯦꯍꯇꯥꯅ ꯍꯥꯏ ꯄꯟꯆꯥꯌꯠ ꯃꯤꯈꯜ ꯑꯗꯨ ꯍꯥꯏ ꯀꯣꯔꯠꯅ ꯄꯤꯈꯤꯕ ꯗꯤꯔꯦꯛꯁꯟ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯍꯥꯏ ꯀꯣꯔꯠꯀꯤ ꯑꯣꯔꯗꯔ ꯉꯥꯛꯇ꯭ꯔꯕꯗꯤ ꯀꯟꯇꯦꯝꯞ ꯑꯣꯐ ꯀꯣꯔꯠ ꯃꯥꯌꯣꯛꯅꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠꯅ ꯃꯃꯥꯡ ꯆꯍꯤ 2025 ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗ ꯄꯤꯈꯤꯕ ꯑꯣꯔꯗꯔ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯊꯥ 6ꯀꯤ ꯃꯅꯨꯡꯗ ꯄꯟꯆꯥꯌꯠ ꯃꯤꯈꯜ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯈꯪꯍꯟꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯆꯍꯤ ꯑꯗꯨꯃꯛꯀꯤ ꯑꯣꯒꯁꯠ ꯊꯥꯗ ꯄꯟꯆꯥꯌꯠ ꯃꯤꯈꯜ ꯄꯥꯡꯊꯣꯛꯄꯒꯤ ꯄꯤꯔꯤꯕ ꯗꯦꯗꯂꯥꯏꯟ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯁꯤꯟꯕꯤꯅꯕ ꯋꯥꯀꯠꯈꯤ꯫ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯂꯩꯈꯤꯕ ꯑꯃꯁꯨꯡ ꯏꯔꯥꯡ ꯃꯄꯨꯡ ꯐꯥꯅ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯤꯈꯜ ꯄꯥꯡꯊꯣꯛꯄ ꯍꯥꯏꯕꯗꯨ ꯈꯨꯗꯣꯡ ꯆꯥꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯍꯥꯏ ꯀꯣꯔꯠꯅ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯔꯗꯤꯅꯔꯤ ꯁꯔꯀꯝꯁꯇꯦꯟꯁꯦꯁꯅꯤ ꯍꯥꯏꯅ ꯂꯧꯕꯒ ꯂꯣꯏꯅꯅ ꯆꯠꯂꯤꯕ ꯆꯍꯤꯁꯤꯒꯤ ꯑꯣꯛꯇꯣꯕꯔ 13 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯟꯆꯥꯌꯠ ꯃꯤꯈꯜ ꯄꯥꯡꯊꯣꯛꯅꯕ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯏꯂꯦꯛꯁꯟ ꯀꯝꯃꯤꯁꯟꯗ ꯈꯪꯍꯟꯈꯤꯕꯅꯤ꯫ ꯄꯨꯡ 94ꯒꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯋꯥꯀꯐ ꯕꯣꯔꯗ ꯔꯤꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒ ꯃꯔꯤ ꯂꯩꯅꯅ ꯃꯥꯏꯅꯣꯔꯤꯇꯤꯁ ꯁ꯭ꯇꯨꯗꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟ MSA ꯃꯅꯤꯄꯨꯔꯒꯤ ꯊꯧꯃꯤꯁꯤꯡꯅ ꯆꯍꯤ ꯑꯁꯤꯒꯤ ꯃꯥꯔꯆ ꯊꯥꯗꯒꯤ ꯍꯧꯅ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯆꯍꯤ ꯑꯁꯤꯒꯤ ꯖꯨꯟ 15ꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯗ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯄꯤꯁꯤꯟꯗꯨꯅ ꯅꯨꯃꯤꯠ 5ꯅꯤ ꯃꯅꯨꯡꯗ ꯋꯥꯀꯐ ꯕꯣꯔꯗ ꯃꯅꯤꯄꯨꯔꯒꯤ ꯔꯤꯀꯟꯁꯇꯤꯇ꯭ꯌꯨꯠ ꯑꯃꯗꯤ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯗꯤꯃꯥꯟꯗꯁꯤꯡ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯤꯌꯨ ꯍꯥꯏꯈ꯭ꯔꯕꯁꯨ ꯂꯩꯉꯥꯛ ꯑꯁꯤꯅ ꯇꯥꯁꯤꯟ ꯎꯁꯤꯟꯅꯗꯅ ꯂꯩꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯖꯨꯂꯥꯏ 2ꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯍꯧꯗꯨꯅ ꯄꯨꯡ 94ꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯩꯇꯩ ꯄꯥꯡꯒꯜꯁꯤꯡꯅ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛꯀꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏ ꯖꯨꯟ 15ꯗ ꯄꯤꯁꯤꯟꯈꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯄꯜꯂꯤꯕ ꯋꯥꯐꯝꯁꯤꯡ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕ ꯍꯥꯏꯕꯗ
ꯅꯣꯡꯃ ꯆꯣꯟꯊꯔꯕ ꯐꯥꯎꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯥꯏꯅꯣꯔꯤꯇꯤ ꯃꯩꯇꯩ ꯄꯥꯡꯒꯜꯁꯤꯡꯕꯨ ꯍꯟꯊꯅ ꯌꯦꯡꯕꯒꯤ ꯃꯑꯣꯡꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯥꯎꯔꯕꯁꯨ ꯇꯥꯁꯤꯟ ꯎꯁꯤꯟꯅꯗꯗꯨꯅ ꯊꯕꯛꯅ ꯑꯣꯟꯊꯣꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯄꯨꯡ 24ꯒꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛꯀꯤ ꯈꯣꯡꯖꯪ ꯑꯁꯤ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯆꯪꯁꯤꯟꯒꯗꯧꯔꯤꯕ ꯄꯨꯡ 24ꯒꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛꯀꯤ ꯈꯣꯡꯖꯪ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯔꯨꯑꯣꯏꯅ ꯎꯂꯥꯃꯥ ꯀꯥꯎꯟꯁꯤꯜ, ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ, ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯃꯗꯤ ꯊꯧꯃꯤꯁꯤꯡ ꯂꯣꯏꯅꯅ ꯃꯩꯇꯩ ꯄꯥꯡꯒꯜ ꯈꯨꯗꯤꯡꯃꯛꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫